BJP Laingaki Achoba Manglan Oikiba Night Plaza Mami Samkhre Mahiroi Mangana Lambigi Matai de Yonba Acha Athaksing Laibinaba Mi Watre Nong Thongbam Birena Chief Minister Oidaba Matungda Ngayaktang Oidaba Sumiyamgi Pothafam Ohenaba Kanglapat Parengda Sathakiba Night Plaza Mami Samkhre Laingang na Toba Thabak Mai Pakhidrabasu Bachelor of Business Administration BBA Tamliba Mahiroi Mangana Punsilaga Numidang Waidamda Lambigi Mataida Acha athak yonbade laibinaba mi watre masagi chahi kun mathoiromda mangairiba lamdam asigi mahiroi mangana punsinduna lambigi mataida chana thangnaba yonba haurakhiba the weekend street mai pakpagi lambida sangsilagle state asida thabak phangdaba naha kaya masing hengalagle miyoi khudingmakna lainga ki thabak thibagi wakhalda ngaunaraga leire lanai company natraga achoba farm su marang kaina leitavana naha kaya ka ngauna duna leibagi achoba maram oire Adubu matamgi matungin na naha kaya su leptana makoy na mahimasing tamlubaga chanaba thabaksing haugdok na duna masa-masagi ang amba thakta taunaragle masigi manungda yamna tamjaningay way bamawong amaga loyna na masana masabu thabak pijanaba amade lamda masigi miyambusu numidangi matamda nungay ba punsi ama layna bagi pungning singsinba ngamna ba wakhalda BBA tamna 5 semester aduayda mamana ba masel punsilaga kumzali singani kunithoyge November gi aroi bachayol dage Imphal Airport Road ke gari awang laikai the weekend street ko balambi gi matai da chana thangnaba yon bagi thabak chathaba haurakhe makhoina oksa amadi yen ge BBQ yauna noodle sing sem saduna yolakhe loina na makhoi gi oiba thongbagi mawong amasu semduna branding tawbadi haukhre mahiroi manga si Imphal International Airport ki manakta leiba Viva Gore Institute of Management and Information Technology bemetta taminaba ngakta ne Anauba mayon amada sangsinduna lairik tamna sel tana na bohonariba mahiroi sing adude Khurai Lamlong Bazar dage Pukhrambam Champion Nagamapal Singjobung dage Paikhomba Laisram Yai School Police Lane dage Laisram Singlemba Kaisamthong Longjam Lairak dage Ingba Rajkumar amade Wangkhai Angom Laikai dage Okram Diamond ne Chahi nauriba naha sing asiga pauksi asiga khanana unaruba da hai ahan boina makhoi manga asi tongan balamda sel tanduna leiramme Adubu makhoina punsilaga karigumba mawong ama puthokduna ahianba sel tanaba khanaba haurakhe masigi tungda event management gi thabak su matam khara tawramkhe hairiba thabak sing asi tauna anoba wakhal sing su puthoklakpadage chana thangnaba polam sing lambi gi matai da yonaba wafam hogdoklakiba ne chana thangnaba yonbagi wakhal ase thoklakpadage ahan bagi oina masa gi yumdagi kol lek gas na singba puthoklaga table BBQ semdaba polam sing na awaimal piduna wairaga sizinaba haurakhiba ne Kumza lisingani kunithoy gi November thadagi makhoi gi thabak ase chathaba haurakpaga ikan kanadana makhoina tamliba institute ta Hyderabad ta leiba Vignana Jyothi Institute of Management asinba Ignitron kauba startup model singe changdamnaba ma pangthokpagi paulakhe pawasi phangbadagi changdamnaba sigi damak makhoi mangana chana thangnaba yoliba sigi matangda chapchaba startup ke business model ama semgatkhe Vignana Jyothi Institute of Management na sinba Ignitron haiba changdamna basida tongan ba state age competitor kunthra romna saruk yarakhe tangkak nai na pangthoklaga final stage phauba the weekend street ki business model asi yaurakhe loina na ahan ba manasu phangduna atopa state leiba chana thangna bagi achauba company singa unabagi khudong saba phangkhe matamaduda achauba company singna makhoibu company singa sige outlet natraga Francis ki mawongda dukan hangna bagi khudong chaba pirakhe adubu makhoina haidiba khudong chaba du lawbagi mahutta lamdam sigi senmilon oina semgat na bagi phirep lawraga lakhe changdam na basi yaudringai dagi chathaba haurakhiba makhoigi di weekend street asibu hena saukhat anduna lamdam sigi waijaba senmilon semgat na bawakhalda hena pungning singsilakhe masibu mai pak na bagi damak South India amade Jaipur na singba mafam singda lambigi matai da chana thangnaba yoliba mafam singda chatuna nainaba hauke Mafam sing adugi miyamna karamba wakhal lei amade chaba thakpa lakliba singna kari pamli haiba nainakhe mafam kaya gi chanabi amade apamba sing nainaraba matung lamdam asigi mahausu yauna chana thangnabagi polam sing yonbagi thabak makha chatharakhe ahan ba hugdorokpa matamdade makoi gi imung manung amade khangna chana ba masung mamanaba ngaktana saugatpiduna chaba lakhe tungda digital marketing da ahian ba wakhal thadaraga mapung phaba customer singi pungning sing silakhe miyamna nungsibiba amade Ignitron gi changdamnabada phanglakpa manasing aduna chana thangnaba yonabagi damak achangba polam sing leiba ngamlei haujik phawbagi oina de makoi gi thadariba senfam sing asiga yengnabada yamna hena kanaba oidrabasu mangba haibadudi oidre miyam gi ningma thungana bahona bada makoi manga khaktana ngamlakta badage
naha manga amasu nongmagi lupa chamnga gi changda piduna thamba ngamle haire makoina makha taraduna hai di Waken Street ki pandam de lamdam asigi miyoi khudingmakta lambi gi matai da yonba chana thangnaba oirabasu standard laina amade hygienic oina ataba mamalda pizana ba honaba nei masina maram oiraga pot yonbagi sendong asisu chada kunthra rom tamak lawre ahongba mamalda lamdam sigi miyamda masing yamna makoigi chana thangnaba polam sing pizabana hena sendong yamna phangbadagi nungai be helle Haujiki state asida thogli bairang na maram oiraga sahi asigi April dagi matam sangna lepdure state ki law and order ki phibam phagalakpadagi handak amuk nauna phamba haurakpa asida hana miyamna pamnaba amadi leiba lakpagi chang adudagi hengatpa we masimak makoigi pandam adu phangba haurakpani haina lawwe sahi nauriba singdagi hauduna miyai chalaba miyoi sing phauba mafam asida laktuna chana thaknaba leina re makhata na miyamgi damak ahenba cha thak amade hena checksin na Salaiba ngamnabagi damak nahasingbu sagatpiba pamba investor su leirabade makoigi mateng pangbiyo lamdam asigi leiriba ima ibel amade maikei khudingmaki miyoi singnasu makhal khudingmakta sagatpiyo amade pautak pibiyo lainga ki thabak khakta natana isa bu thabak pijanabagi wakhal ase lamdam sigi naha pumbana chelaktuna St. Milon yamna chawkhatpa state ama sembada punna saruk yamina si hainasu makha tarakhe